ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯑꯉꯛꯄ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯔꯕꯤ ꯂꯩꯍꯥꯎ ꯉꯁꯤꯁꯨ ꯃꯅꯝꯃ ꯑꯅꯤꯅ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯐꯖꯗꯕ ꯋꯥꯍꯩꯅ ꯉꯥꯡꯆꯩꯕ ꯇꯧꯕꯅ ꯂꯩꯍꯥꯎ ꯀꯞꯅ ꯀꯞꯅ ꯃꯄꯥ ꯑꯁꯣꯟꯕꯅ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨꯒꯤ ꯆꯥꯅꯕ ꯈꯔ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯥꯎꯁꯤ ꯉꯁꯤꯁꯨ ꯀꯞꯂꯒ ꯂꯥꯛꯑ ꯃꯥꯜꯂꯤꯅꯦ꯫ ꯃꯥꯅꯗꯤ ꯃꯄꯥ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯁꯥꯔꯤꯕ꯫ ꯃꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯅ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯂꯣꯏꯀꯣ꯫ ꯄꯥꯕꯁꯦ ꯑꯩ ꯉꯥꯏꯕꯗ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤꯅꯦ꯫ ꯂꯥꯝꯗꯦꯗ, ꯑꯗꯣ ꯏꯆꯥ ꯎꯕꯁꯤꯗꯤ ꯏꯄꯥ ꯋꯥꯕꯒꯁꯦ ꯄꯨꯡꯐ ꯍꯦꯛ ꯐꯩꯍꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯍꯔꯥꯎꯔꯅꯤ꯫ ꯄꯥꯕꯁꯨ ꯊꯕꯛ ꯁꯨꯕ ꯋꯥꯔꯔꯣꯏ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ꯫ ꯐꯗꯣꯏꯅꯤꯅꯦ ꯄꯥꯕ꯫ ꯑꯗꯨ ꯄꯥꯕ, ꯅꯆꯥꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯏꯁꯦ ꯍꯥꯟꯅ ꯆꯥꯁꯦ, ꯑꯗꯨꯒ ꯊꯕꯛꯇꯨ ꯁꯨꯔꯣꯕ꯫ ꯍꯣꯏ ꯍꯣꯏ, ꯀꯗꯥꯏ ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯅꯅꯝꯃ ꯑꯅꯤꯅ ꯀꯔꯤ ꯏꯟꯁꯥꯡ ꯍꯥꯞꯄꯤꯔꯛꯀꯦ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯃꯨꯛ ꯀꯞꯂꯤꯕꯗꯨꯕꯣ? ꯑꯣ, ꯏꯄꯥ ꯚꯥꯞ ꯇꯥꯔꯦ꯫ ꯅꯅꯝꯃ ꯑꯅꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥꯗ ꯆꯩꯔꯒ ꯑꯣꯏꯅ ꯊꯥꯔꯛꯑꯝꯃꯅꯤꯅꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯞꯄꯤꯕꯔꯣ? ꯀꯗꯥꯏ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕ ꯈꯔꯗꯣ ꯏꯄꯥ ꯄꯨꯛꯄꯦꯟꯅ ꯆꯥꯒꯦ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯊꯣꯡꯗꯤ꯫ ꯅꯆꯥꯅ ꯃꯥꯏꯔꯦꯜꯒ ꯑꯂꯨꯒ ꯐꯨꯠꯄꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯍꯣꯔꯦꯟ ꯅꯆꯥꯅ ꯆꯦꯡ ꯊꯤꯔꯒ ꯊꯣꯡꯂꯝꯃꯒꯦ ꯅꯨꯃꯤꯗꯥꯡꯗ꯫ ꯆꯥꯛꯇꯤ ꯄꯥꯕꯁꯨ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯆꯥꯛꯇ ꯆꯥꯃꯟꯗꯅ ꯉꯁꯤ ꯏꯆꯥꯅ ꯑꯂꯨꯒ ꯃꯥꯏꯔꯦꯜꯒ ꯐꯨꯠꯂꯒ ꯄꯨꯔꯛꯏꯁꯦ ꯁꯤꯅ ꯍꯦꯟꯅ ꯏꯄꯥꯗꯤ ꯄꯥꯝꯃꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯕꯥꯕꯥ, ꯑꯩꯗꯤ ꯆꯥꯔꯦ, ꯄꯥꯕ ꯑꯣꯏꯅ ꯆꯥꯔꯣ꯫ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ, ꯏꯆꯥꯒꯤ ꯄꯨꯛꯇ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ꯫ ꯂꯥꯛꯑꯣꯅꯦ, ꯏꯆꯥꯅ ꯆꯥꯁꯤ ꯌꯥꯗ꯭ꯔꯗꯤ ꯏꯄꯥꯁꯨ ꯆꯥꯔꯣꯏꯀꯣ꯫ ꯍꯣꯔꯦꯟ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯕꯥꯕꯥ, ꯑꯩ ꯏꯜꯂꯛꯀꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯏꯆꯥꯁꯨ ꯑꯃꯨꯛ ꯆꯥꯎꯅꯦ꯫ ꯍꯣ, ꯑꯗꯨꯅꯤꯗꯅ꯫ ꯂꯧꯄꯨꯅ ꯉꯁꯤꯗꯤ ꯂꯧꯔꯤ ꯌꯥꯟꯕꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯁꯤꯀꯣ ꯃꯪꯒꯤ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯁꯨꯍꯜꯂꯕꯁꯤꯗ ꯂꯣꯏꯅ ꯁꯣꯏꯔꯦꯀꯣ ꯃꯁꯤ꯫ ꯃꯤꯒꯤꯗꯤ ꯂꯧ ꯂꯤꯡꯅꯕ ꯐꯧ ꯍꯨꯟꯅꯕ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ, ꯑꯩꯒꯤꯗꯤ ꯂꯧꯔꯤ ꯌꯥꯟꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯍꯣꯔꯦꯟꯗꯤ ꯆꯦꯡ ꯄꯤꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯊꯕꯛ ꯁꯨꯗꯕꯤꯗ꯫ ꯉꯁꯤꯗꯤ ꯂꯣꯏꯔꯅꯤꯗ꯫ ꯏꯆꯥ ꯂꯩꯍꯥꯎ, ꯏꯄꯥ ꯑꯣꯛꯑꯦ, ꯏꯆꯥ ꯆꯥꯔꯣ, ꯑꯩ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ꯫ ꯕꯥꯕꯥ, ꯆꯥꯈꯨꯑꯣ ꯑꯗꯨꯒ ꯊꯕꯛꯇꯨ ꯁꯨ ꯍꯥꯏꯕ꯫ ꯕꯥꯕꯥ, ꯕꯥꯕꯥ꯫ ꯏꯍꯦ, ꯏꯄꯥ ꯑꯣꯛꯂꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯆꯥ ꯌꯨꯝꯗ ꯀꯥꯔꯝꯃꯣ, ꯏꯄꯥꯅ ꯍꯣꯔꯦꯟ ꯆꯦꯡ ꯄꯨꯔꯛꯀꯅꯤꯀꯣ꯫ ꯕꯥꯕꯥ, ꯑꯩꯁꯨ ꯄꯥꯕꯒꯤ ꯊꯕꯛ ꯁꯨꯕꯗꯨ ꯌꯥꯎꯒꯦ, ꯑꯗꯨꯒ ꯄꯨꯟꯅ ꯀꯥꯈ꯭ꯔꯁꯤ꯫ ꯏꯆꯥꯅ ꯍꯩꯔꯣꯏꯅꯦ, ꯏꯄꯥ ꯁꯨꯝ ꯁꯨꯒꯦꯀꯣ꯫ ꯂꯧꯄꯨ ꯑꯃꯨꯛ ꯂꯥꯛꯂꯒ ꯉꯥꯡꯂꯛꯑꯅꯤ꯫ ꯅꯪ ꯌꯨꯝꯗ ꯀꯥꯔꯝꯃꯣꯀꯣ꯫ ꯂꯩꯍꯥꯎ ꯌꯥꯗꯅ ꯃꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯥꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯃꯅꯝꯃ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯂꯩꯍꯥꯎꯗ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯃꯅꯝꯃ ꯑꯍꯜꯅ, ꯀꯔꯤꯒꯤꯅꯣ ꯅꯄꯥꯒꯤ ꯑꯂꯨ ꯐꯨꯠꯄ ꯊꯤꯟꯕ ꯆꯠꯄꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯉꯩꯗꯤ? ꯑꯩꯅ ꯈꯔ ꯊꯨꯅ ꯍꯜꯂꯛꯎ, ꯑꯉꯥꯡ ꯁꯦꯟꯅꯅꯕꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯣ꯫ ꯃꯅꯝꯃ ꯌꯥꯏꯃꯅ ꯑꯃꯨꯛ, ꯀꯅꯥ ꯈꯪꯕꯅꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ꯭ꯔꯥ, ꯅꯨꯄꯥ ꯊꯤꯕ ꯆꯠꯂꯤꯕ꯭ꯔꯥꯁꯨ꯫ ꯏꯅꯝꯃ, ꯑꯩ ꯄꯥꯕꯒꯤ ꯆꯥꯅꯕ ꯊꯤꯜꯂꯨꯕꯅꯤ, ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯛꯄꯒꯤ ꯊꯦꯡꯈꯤꯕꯅꯤ꯫ ꯃꯅꯝꯃ ꯑꯍꯜꯅ, ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯅꯇꯥꯠ ꯃꯨꯟꯅ ꯈꯪꯕ ꯅꯅꯝꯃꯅꯤꯅꯦ ꯑꯩꯁꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯉꯥꯡꯗꯣ ꯁꯦꯟꯅꯔꯨꯆꯣ, ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯀꯞꯍꯜꯂꯝꯂꯕꯗꯤ ꯌꯥꯔꯣꯏꯀꯣ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ꯫ ꯃꯅꯝꯃ ꯌꯥꯏꯃꯅ, ꯉꯥꯏꯈꯣ ꯂꯩꯍꯥꯎ, ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕꯁꯤꯡꯗꯣ ꯍꯥꯟꯅ ꯐꯦꯡꯗꯣꯛꯂꯒ ꯋꯥꯏ ꯇꯩꯊꯣꯛꯑꯝꯃꯣ, ꯑꯗꯨꯒ ꯏꯆꯦꯒꯤ ꯑꯉꯥꯡꯗꯣ ꯁꯦꯟꯅꯒꯦꯁꯨ ꯁꯦꯟꯅꯧ꯫ ꯌꯥꯏꯃ, ꯑꯩ ꯊꯦꯡꯉꯕꯅꯤ, ꯅꯪꯒꯤ ꯀꯣꯜꯂꯤꯛꯇꯣ ꯑꯩ ꯍꯜꯂꯛꯂꯒ ꯐꯦꯡꯍꯜꯂꯣ꯫ ꯏꯆꯦꯗꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯍꯟꯈꯤꯒꯦ, ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕ꯫ ꯂꯩꯍꯥꯎ, ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯅꯁꯤꯀꯣ, ꯑꯩꯅ ꯆꯥꯎꯔꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯃꯅꯝꯃ ꯑꯍꯜꯅ, ꯂꯩꯍꯥꯎ, ꯑꯃꯨꯛ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗ ꯍꯦꯛꯇ ꯈꯪꯅꯁꯤ, ꯏꯃꯨꯡꯗ ꯆꯪꯉꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯀꯞꯄꯛꯑꯗꯤ ꯅꯅꯝꯃ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯆꯪꯗ꯭ꯔꯤꯕ ꯂꯩꯍꯥꯎ꯫
ꯑꯩ ꯍꯧꯔꯛꯂꯒꯦ ꯃꯅꯝ ꯃꯌꯥꯏꯃꯅ ꯂꯩꯍꯥꯎ ꯑꯩꯅ ꯍꯧꯖꯤꯛꯇ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯌꯥꯝ ꯊꯨꯅ ꯀꯣꯜꯂꯤꯛꯇꯣ ꯐꯦꯡꯗꯣꯛꯂꯒ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯑꯩ ꯊꯦꯡꯉꯦꯀꯣ ꯁꯤꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯏꯅꯝꯃ ꯑꯩ ꯑꯉꯥꯡꯗꯣ ꯄꯣꯔꯒ ꯏꯅꯝꯃ ꯌꯥꯏꯃꯒꯤ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯅꯝꯃ ꯑꯍꯜꯅ ꯑꯗꯨ ꯉꯁꯥꯏꯅ ꯀꯣꯛ ꯇꯧꯔꯝꯂꯕꯗꯤ ꯑꯩ ꯉꯁꯥꯏꯅꯅꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯠꯇꯦ ꯊꯕꯛ ꯆꯠꯂꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯕꯨꯡꯗꯣ ꯊꯕꯛ ꯍꯜꯂꯛꯂꯒ ꯑꯩ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯈꯤ ꯍꯪꯉꯗꯤ ꯃꯤꯅ ꯊꯕꯛ ꯑꯃꯒꯤ ꯀꯧꯕ ꯂꯥꯛꯇꯨꯅ ꯆꯠꯈꯤꯅ ꯈꯨꯝꯃꯨꯀꯣ ꯃꯅꯝꯃ ꯌꯥꯏꯃꯅ ꯂꯩꯍꯥꯎ ꯅꯕꯨꯡ ꯌꯥꯏꯃꯗ ꯍꯜꯂꯛꯂꯒ ꯑꯩ ꯀꯥꯏꯗ ꯆꯠꯈꯤꯅ ꯍꯪꯉꯛꯀꯅꯤ ꯑꯗꯨꯗ ꯅꯪꯅ ꯏꯅꯝꯃ ꯌꯥꯏꯃꯗꯤ ꯍꯤꯛ ꯀꯥꯏꯅ ꯁꯣꯏꯔꯤꯅꯦ ꯁꯥꯒꯩꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯗꯅ ꯑꯅꯥꯕ ꯍꯪꯕ ꯆꯠꯈꯤꯅ ꯈꯨꯝꯃꯨꯀꯣ ꯆꯠꯂꯦ ꯏꯃꯨꯡ ꯋꯥꯏꯔꯝ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯂꯩꯍꯥꯎ ꯀꯞꯅ ꯀꯞꯅ ꯃꯅꯪꯒꯜꯗ ꯑꯉꯥꯡ ꯄꯣꯗꯨꯅ ꯃꯅꯝꯃ ꯌꯥꯏꯃꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯗꯣꯛꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯅꯝꯃ ꯑꯅꯤꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯂꯩꯍꯥꯎ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯃꯄꯥꯁꯨ ꯌꯥꯝꯅ ꯁꯣꯟꯕꯅ ꯃꯧ ꯑꯅꯤꯗꯨꯗ ꯆꯩꯕ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯉꯥꯡꯂꯨꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯄꯥꯗ ꯑꯣꯏꯅ ꯊꯤꯅ ꯍꯦꯛꯇ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯄꯥꯗꯨ ꯊꯕꯛ ꯁꯨꯕꯗ ꯁꯣꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯂꯝꯗꯦ ꯃꯄꯨꯅꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯗꯦ ꯍꯥꯏꯅ ꯆꯩꯕꯗꯒꯤ ꯂꯩꯍꯥꯎꯅ ꯑꯣꯏꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯧꯕꯨꯛꯇ ꯂꯧ ꯄꯦꯡꯕ ꯆꯠꯂꯝꯃꯤ ꯂꯧꯄꯨꯗꯨꯅ ꯅꯄꯥꯗꯨꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯒꯦꯅꯦ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯏꯕꯁꯤꯕꯣ ꯂꯩꯍꯥꯎꯅ ꯈꯔ ꯊꯤꯅ ꯁꯣꯛꯑꯦ ꯈꯨꯔꯥ ꯄꯥꯕꯒꯤ ꯑꯅꯥꯕꯗꯣ ꯐꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯨꯔꯥꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯁꯨꯖꯔꯒꯦ ꯅꯪꯅꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯅꯦ ꯅꯄꯥꯅ ꯃꯤ ꯀꯅꯥꯝꯇ ꯍꯥꯏꯔꯨꯅꯨ ꯃꯥꯅ ꯂꯣꯏꯅ ꯁꯨꯔꯒꯦꯅ ꯑꯩꯉꯣꯟꯗꯒꯤ ꯐꯧ ꯂꯧꯕ ꯍꯧꯈ꯭ꯔꯕꯅꯤꯅꯦ ꯑꯗꯣ ꯅꯄꯥꯅ ꯆꯥꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯍꯥꯏꯔꯧꯀꯣ ꯃꯤ ꯍꯥꯏꯍꯧꯅꯕ ꯉꯝꯅꯤꯌꯦ ꯈꯨꯔꯥ ꯂꯧꯐꯝꯁꯤ ꯆꯥꯎꯕꯅꯤ ꯄꯥꯔꯤ ꯑꯃꯅꯤꯀꯣ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯨꯀꯣ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯔꯥꯅ ꯁꯥꯎꯔꯛꯄ ꯀꯥꯟꯗ ꯅꯄꯥꯅ ꯁꯥꯎꯕ ꯌꯥꯗꯦ ꯁꯦꯁꯦ ꯅꯪꯅ ꯍꯣꯔꯦꯟ ꯋꯥꯔꯀꯥꯟꯗ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯅꯝꯒꯦ ꯍꯣꯏ ꯈꯨꯔꯥ ꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯗꯤ ꯏꯁꯤꯡꯁꯨ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯂꯧ ꯄꯦꯡꯒꯅꯤ ꯅꯥꯄꯤꯁꯨ ꯀꯟꯃꯟꯗꯅ ꯐꯨꯛꯄ ꯉꯝꯗꯦ ꯈꯨꯔꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯆꯌꯣꯜꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯧ ꯄꯥꯔꯤꯁꯤꯃ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯨꯝꯂꯣꯝꯗꯅ ꯃꯄꯥꯗꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯍꯥꯎꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣꯅꯦ ꯌꯥꯝꯈ꯭ꯔꯕ ꯂꯧꯐꯝꯗꯨꯕꯨ ꯏꯆꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤꯗꯣ ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯁꯣꯛꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯍꯦ ꯂꯥꯏ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯄꯤꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯑꯣꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯣꯠꯄꯤꯌꯨ ꯏꯆꯥ ꯂꯩꯍꯥꯎꯕꯨꯗꯤ ꯂꯥꯏ ꯅꯣꯏꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨꯅꯦ ꯃꯧꯁꯤꯡꯗꯨꯕꯨ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯃꯧ ꯅꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯥ ꯂꯩꯍꯥꯎꯒꯤ ꯆꯥꯅꯅꯕ ꯈꯔꯗ ꯊꯤꯟꯕꯤꯔꯨꯁꯨꯅꯦ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯅꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯧ ꯑꯍꯜꯅ ꯑꯩꯈꯣꯏꯗꯤ ꯂꯩꯍꯥꯎꯒꯤ ꯆꯥꯛ ꯍꯥꯞꯇꯤꯌꯦ ꯄꯥꯕ ꯃꯧ ꯌꯥꯏꯃꯗ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣ ꯃꯧ ꯌꯥꯏꯃꯅ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯇꯣꯛꯇꯅ ꯀꯣꯜꯂꯤꯛꯀ ꯐꯦꯡꯕ ꯂꯣꯏꯔꯦꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯏꯆꯥ ꯂꯩꯍꯥꯎꯒꯤ ꯆꯥꯛ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯥꯞꯇ꯭ꯔꯤꯕ ꯑꯣ ꯏꯆꯥ ꯂꯩꯍꯥꯎꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯕꯅꯤꯗꯣ ꯃꯧ ꯅꯣꯏꯁꯦ ꯐꯠꯇꯦꯗꯀꯣ ꯅꯣꯏꯃꯨꯛ ꯐꯠꯇꯕ ꯃꯧꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗ ꯂꯥꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯣꯏꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯀꯣ ꯅꯣꯏ ꯃꯧ ꯑꯍꯜꯅ ꯏꯁ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯈꯣꯏꯗ ꯆꯦꯡ ꯆꯔꯥ ꯑꯃꯠꯇꯁꯨ ꯄꯤꯕ ꯅꯠꯇꯕ ꯑꯗꯨꯒ ꯆꯥꯛ ꯍꯥꯞꯇ꯭ꯔꯒꯁꯨ ꯁꯥꯎꯕꯤꯔꯤꯅꯤꯅꯦ ꯃꯧ ꯌꯥꯏꯃꯅ ꯑꯃꯨꯛ ꯂꯦꯝꯅ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯉꯁꯤꯗꯤ ꯂꯦꯝꯅ ꯆꯥꯅꯕꯗꯣ ꯄꯤꯖꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕꯤꯔꯤꯕ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯒꯤ ꯏꯪꯈꯣꯜꯅꯤ ꯑꯩꯅ ꯁꯥꯕ ꯌꯨꯝꯁꯤꯗ ꯅꯣꯏ ꯀꯅꯥꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯄꯥ ꯏꯆꯥ ꯈꯛꯇ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯒꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯕ ꯄꯥꯕꯒꯤ ꯏꯪꯈꯣꯜꯁꯤꯗ ꯅꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯄꯥꯕ ꯄꯥꯕꯅ ꯀꯥꯎꯗꯕ ꯐꯩ ꯌꯥꯏꯃꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯄꯥꯕ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯄꯥꯕꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯔꯗꯤ ꯑꯣ ꯏꯆꯥ ꯑꯅꯤꯁꯦ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯦꯗꯅ ꯅꯆꯜ ꯅꯨꯄꯤꯗꯣ ꯋꯥꯔꯝꯂꯅꯤ ꯆꯥꯛ ꯈꯔ ꯊꯤꯟꯕꯤꯔꯨꯅꯕ ꯍꯥꯏꯕ ꯀꯥꯟꯗ ꯅꯣꯏ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯑꯅꯤꯁꯦ ꯌꯨꯝꯗ ꯂꯩꯇꯕꯒ
ꯆꯞ ꯃꯥꯟꯅꯈꯤꯕꯅꯤꯗ꯫ ꯇꯥꯅꯤꯡꯗꯦ ꯄꯥꯕ, ꯄꯥꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯝꯂꯔꯣꯏꯅ ꯆꯥꯛ ꯍꯥꯞꯄꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯔꯝꯂꯕꯅꯤꯅ ꯍꯧꯗꯣꯡ ꯑꯅꯥꯕ ꯆꯥꯗꯅ ꯇꯦꯊꯈ꯭ꯔꯦꯅꯦ ꯍꯥ? ꯃꯧ ꯑꯅꯤꯅ ꯕꯥꯕꯥ, ꯋꯥ ꯀꯟꯅ ꯉꯥꯡꯕꯤꯔꯣꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯑꯔꯣꯏꯗ꯭ꯔꯣ? ꯉꯝꯂꯗꯤ ꯇꯥꯜꯂꯣꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯦ꯫ ꯃꯆꯥ ꯑꯍꯜꯅ ꯈꯪꯂꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯄꯦꯄꯥ ꯄꯦꯄꯥ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ꯫ ꯃꯧ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯇꯅꯤ ꯅꯨꯄꯥ ꯊꯣꯛꯂꯤꯕꯁꯦ, ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯌꯥꯏꯃꯅ ꯄꯥꯕꯅ ꯃꯊꯪꯒ ꯍꯦꯛ ꯌꯨꯝ ꯏꯪꯈꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯨ ꯌꯦꯡꯉꯣ, ꯄꯥꯕꯒ ꯂꯩꯍꯥꯎꯒ ꯑꯣꯏꯅ ꯇꯥꯟꯒꯗꯕꯅꯤ꯫ ꯃꯧ ꯌꯥꯏꯃꯅ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ, ꯇꯌꯥꯏ ꯍꯣꯔꯦꯟꯗꯤ ꯏꯄꯥꯝꯗ ꯉꯥꯅꯨ ꯄꯨꯔꯒ ꯆꯥꯔꯨꯒꯗꯕꯅꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯇꯧꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯨ ꯂꯩꯔꯩꯄꯥꯛꯇꯗꯤ ꯂꯩꯌꯥꯝꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯂꯩꯍꯥꯎꯒꯤ ꯃꯄꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯥꯏꯌꯥꯝ ꯑꯇꯩꯅꯁꯨ ꯂꯥꯏꯅꯤꯡꯊꯧꯗ ꯃꯄꯥ ꯃꯆꯥꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯃꯥꯂꯦꯝꯗ ꯃꯄꯥ ꯃꯆꯥꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯅꯕ ꯍꯥꯏꯗꯨꯅ ꯂꯩꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯆꯟꯕ ꯃꯅꯥꯏ ꯑꯃ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯄꯥꯕꯗꯨꯕꯨ ꯆꯥꯛ ꯆꯥꯔꯝꯃꯗ꯭ꯔꯥ? ꯏꯅꯝꯃꯍꯣꯏꯅ ꯆꯥꯛ ꯍꯥꯞꯄꯤꯔꯝꯒꯗ꯭ꯔꯣ? ꯑꯩ ꯌꯨꯝꯗ ꯀꯥꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯏꯒꯤ ꯃꯅꯥꯏꯅ ꯑꯣ, ꯂꯩꯍꯥꯎꯁꯤꯗꯤ ꯆꯥꯛ ꯃꯔꯨ ꯑꯃꯐꯥꯎ ꯆꯥꯗꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯂꯩꯍꯥꯎꯁꯤꯗꯤ ꯋꯥꯕꯅ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯇꯨꯈ꯭ꯔꯦꯅꯦ, ꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯂꯧꯄꯨꯅ ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯕꯨ ꯄꯨꯗꯣꯏ ꯇꯧꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯅꯨꯄꯤ ꯐꯥꯕ ꯃꯤꯔꯅꯦꯍꯦ? ꯀꯔꯤꯅꯣ ꯑꯍꯜ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯩꯍꯥꯎꯁꯤꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤ ꯐꯥꯎꯕ ꯂꯧꯕꯨꯛꯁꯤꯗ ꯊꯕꯛ ꯁꯨꯍꯜꯂꯒ ꯀꯔꯤꯝꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯨꯄꯤꯁꯤꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ, ꯃꯁꯥꯅ ꯅꯥꯜꯂꯤꯕ ꯍꯦꯛ ꯌꯦꯡꯕꯗ ꯅꯤꯡꯊꯧꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯑꯋꯥꯊꯕꯤ ꯃꯁꯨꯡ ꯑꯃꯗꯤ ꯄꯤꯔꯝꯕꯅꯤꯅꯦꯍꯦ꯫ ꯑꯋꯥꯊꯕꯤ ꯃꯁꯨꯡꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯄꯨꯛ ꯊꯟꯕ ꯉꯝꯒꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯍꯥꯎꯁꯦ ꯋꯥꯕꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯋꯥꯟꯊꯔꯦꯗꯅ ꯌꯦꯡꯉꯨꯗꯣ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯁꯦ꯫ ꯅꯪꯒꯤ ꯑꯀꯟꯕ ꯅꯥꯄꯤꯁꯤꯡꯁꯦ ꯐꯣꯏꯕꯗ ꯂꯣꯏꯅ ꯇꯠꯇꯨꯅ ꯏ ꯊꯣꯛꯂꯦꯗꯅ꯫ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ, ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯃꯄꯥ ꯃꯆꯥꯅ ꯉꯝꯅꯤ ꯉꯝꯅꯤꯅ ꯍꯥꯏꯃꯟꯕꯒꯤ ꯁꯨꯍꯜꯂꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯈꯔ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨꯀꯣ, ꯑꯩꯒꯤ ꯂꯧꯁꯤꯡꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ, ꯏꯁꯤꯡꯒ ꯌꯥꯎꯗꯕꯅꯦ, ꯐꯧꯕꯨ ꯂꯣꯛꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯀꯅꯥꯝꯇ ꯂꯥꯛꯑꯔꯣꯏ, ꯑꯗꯨꯅ ꯈꯨꯔꯥꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣꯀꯣ꯫ ꯅꯨꯄꯤꯁꯤ ꯊꯥꯡꯂꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯉꯥꯏꯈꯣ, ꯀꯔꯤ ꯍꯥꯏꯕ? ꯍꯌꯦꯡꯗꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯧꯕꯨꯛꯀꯤ ꯅꯥꯄꯤꯁꯤꯗꯤ ꯀꯅꯥꯅ ꯐꯣꯏꯕꯤꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯊꯕꯛꯁꯦ ꯁꯨꯕ ꯇꯜꯂꯤ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝꯇ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯄꯥ ꯃꯆꯥ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯁꯤ ꯑꯣꯏꯅ ꯁꯨꯍꯜꯂꯒ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯍꯌꯦꯡ ꯃꯄꯥ ꯃꯆꯥꯗꯣ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯌꯥꯔꯗꯤ ꯅꯪꯁꯨ ꯌꯥꯎꯅ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯅꯤ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯌꯦꯡ ꯃꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯐꯩ, ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯐꯧ ꯕꯣꯔꯥꯗꯣ ꯃꯊꯣꯏ ꯍꯥꯞꯂꯒ ꯄꯤꯔꯣꯅ ꯍꯦꯛꯇ ꯂꯥꯟ ꯇꯧꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯃꯨꯛ ꯂꯥꯏꯗꯅ꯫ ꯂꯥꯏꯒꯤ ꯃꯅꯥꯏꯗꯨꯅ ꯈꯨꯔꯥ, ꯅꯪꯒꯤ ꯐꯧ ꯕꯣꯔꯥꯗꯣ ꯇꯨ ꯁꯤꯗ 2 ꯊꯅꯝꯂꯕꯅꯤ, ꯄꯨꯖꯈ꯭ꯔꯣꯅ ꯌꯨꯝꯗ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯐꯧ ꯕꯣꯔꯥꯗꯨ 2 ꯊꯅꯝꯂꯕꯅꯤ ꯍꯥꯏꯕ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯂꯩꯍꯥꯎ, ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯇꯝꯄꯥꯛꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯣꯀꯣ꯫ ꯁꯣꯝꯗ ꯃꯄꯥꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯥꯒꯤ ꯂꯩꯍꯥꯎ, ꯅꯄꯥꯁꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯅꯦ, ꯏꯆꯥꯕꯨ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤꯗꯀꯣ꯫ ꯃꯧ ꯌꯥꯏꯃꯅ ꯇꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯗꯣ ꯅꯨꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯄꯝꯂꯒ ꯄꯨꯔꯒ ꯂꯥꯛꯏ, ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ꯫ ꯅꯪꯗꯤ ꯀꯥꯏꯗ ꯎꯔꯤꯕ? ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯉꯩꯗ ꯂꯥꯛꯄ ꯎꯕꯅꯤꯗ, ꯊꯣꯡꯒꯥꯜꯗ ꯆꯪꯕꯨ ꯆꯪꯉ ꯃꯥꯜꯂꯦ꯫ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯜꯂꯤꯉꯣ꯫ ꯑꯁꯦꯡꯕ꯭ꯔꯅꯦꯍꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯤ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩ ꯇꯥꯆꯧꯗ ꯑꯝꯇ ꯍꯥꯏꯔꯨꯒꯦ, ꯃꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯊꯕꯛꯅꯤ,
ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯒ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯁꯨ ꯆꯨꯝꯅꯒ ꯅꯠꯇꯕꯤ ꯂꯥꯏꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯂꯩꯍꯥꯎꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯝꯅ ꯇꯝꯅ ꯐꯃꯨꯡꯗ ꯊꯝꯕꯤꯔꯝꯃꯤ ꯃꯄꯥꯗꯨꯗꯤ ꯂꯥꯏꯒꯤ ꯃꯅꯥꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯂꯥꯏꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯏꯄꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯄꯥꯈꯠꯄꯤꯔꯅꯨꯗ ꯑꯩꯅ ꯂꯩꯍꯥꯎꯒꯤ ꯆꯤꯝꯕꯥꯜꯗ ꯊꯥꯗꯔꯤꯕ ꯏꯁꯤꯡ ꯃꯔꯤꯛ ꯑꯁꯤꯅ ꯂꯩꯍꯥꯎꯒꯤ ꯑꯋꯥꯕ ꯑꯁꯣꯟꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯒꯤ ꯂꯃꯟꯁꯦ ꯂꯥꯏꯔꯕ ꯏꯄꯥꯅ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯡꯕ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯂꯩꯍꯥꯎ ꯑꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥꯅ ꯊꯦꯡꯅꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯂꯩꯍꯥꯎ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯀꯤꯕ ꯐꯪꯅ ꯋꯥꯔꯦꯅꯤ ꯂꯩꯍꯥꯎꯅ ꯕꯥꯕꯥ ꯑꯩ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯕꯨ ꯀꯅꯥꯅ ꯄꯨꯕꯤꯔꯛꯏꯅꯣ ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯤꯗꯅ ꯏꯆꯥꯕꯨ ꯏꯆꯥ ꯀꯔꯤꯝꯇ ꯇꯧꯖꯕ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯕꯥꯕꯥ ꯃꯥꯕꯨ ꯀꯅꯥꯅꯣ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯧꯕꯨꯛꯇ ꯂꯩꯔꯤꯉꯩꯗ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯊꯦꯡꯅꯕꯗꯒꯤ ꯌꯨꯝ ꯇꯥꯟꯅ ꯄꯨꯕꯤꯔꯛꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡ ꯑꯁꯤꯒꯤ ꯂꯃꯟ ꯑꯃꯗꯤ ꯅꯆꯜ ꯑꯩꯉꯣꯟꯗ ꯇꯣꯟꯁꯤꯟꯖꯔꯦ ꯏꯕꯨꯡꯒꯤ ꯀꯔꯤ ꯃꯇꯦꯡ ꯇꯧꯔꯒ ꯏꯄꯥ ꯏꯆꯥꯒꯤ ꯂꯃꯟ ꯑꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯩꯅ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯧꯔꯤꯕꯁꯤꯗꯤ ꯃꯁꯤꯅ ꯂꯃꯟ ꯂꯣꯏꯅ ꯀꯣꯛꯅꯔꯕꯅꯤ ꯑꯩꯒꯤ ꯂꯥꯏꯔꯕ ꯌꯨꯝꯁꯤꯗ ꯏꯆꯥ ꯅꯨꯄꯥꯅ ꯂꯩꯒꯗꯧꯔꯤꯕ ꯉꯁꯤ ꯀꯔꯤ ꯆꯥꯅꯤ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯅꯤ ꯇꯝꯕ ꯉꯝꯗꯕ ꯏꯄꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯗꯤ ꯏꯄꯥ ꯑꯩ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯌꯨ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯅ ꯂꯩꯅꯕ ꯁꯦꯝꯃꯨꯔꯒꯦ ꯃꯄꯥꯅ ꯍꯣꯏ ꯁꯦꯝꯃꯨꯔꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯏꯄꯥ ꯌꯦꯡꯂꯨꯒꯦ ꯏꯕꯨꯡꯉꯣ ꯏꯄꯥꯗꯤ ꯈꯣꯡ ꯁꯣꯛꯄꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯅꯄꯥꯕꯨ ꯑꯃꯨꯛꯇ ꯁꯧꯕꯤꯔꯝꯒꯦꯔꯣ ꯏꯄꯥꯒꯤ ꯑꯅꯥꯕꯗꯣ ꯅꯆꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦꯁꯦ ꯌꯣꯝꯄꯥꯛꯅꯔꯣ ꯊꯥꯡꯖꯧꯅꯔꯣ ꯏꯄꯥꯒꯤꯁꯤꯕꯣ ꯁꯧꯔꯨ ꯁꯣꯛꯂꯦꯅꯦ ꯑꯗꯨꯒ ꯄꯥꯟꯖꯤꯗꯁꯨ ꯌꯦꯡꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯊꯥꯡꯖꯧꯅꯅꯤ ꯏꯕꯨꯡꯉꯣ ꯁꯣꯛꯄꯗꯒꯤ ꯌꯦꯡꯗ꯭ꯔꯤ ꯏꯄꯥꯅ ꯐꯤ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯂꯕꯅꯤ ꯃꯔꯥꯏꯅ ꯑꯗꯨꯝ ꯐꯈ꯭ꯔꯅꯤꯗ ꯑꯗꯨꯝꯅ ꯈꯜꯂꯕ ꯌꯦꯡꯊꯣꯛꯇꯕꯁꯤꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯗꯅ ꯐꯠꯇꯕ ꯑꯃ ꯑꯣꯜꯂꯛꯇꯅ ꯈꯣꯡꯁꯦ ꯄꯨꯝꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤꯕ ꯑꯗꯨ ꯂꯩꯍꯥꯎꯁꯨ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯇꯥꯕꯅꯤꯅꯦ ꯁꯤ ꯍꯧꯖꯤꯛꯇꯤ ꯐꯔꯅꯤ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯄꯥ ꯅꯥꯗ꯭ꯔꯦꯅꯦ ꯑꯩ ꯍꯥꯟꯅꯒꯨꯝꯅ ꯏꯊꯟꯇ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯦꯅꯦ ꯏꯕꯨꯡꯉꯣꯕꯨ ꯄꯥꯟꯖꯤꯁꯨ ꯑꯣꯏꯕ꯭ꯔꯅꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩ ꯊꯕꯛ ꯁꯨꯕ ꯌꯥꯔꯅꯤꯅꯦ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯃꯅꯥꯏꯒ ꯂꯩꯍꯥꯎꯒꯤ ꯃꯄꯥ ꯃꯆꯥꯒ ꯄꯨꯟꯅ ꯃꯣꯏ ꯑꯍꯨꯝ ꯑꯔꯩꯕ ꯈꯔ ꯊꯣꯡꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯃꯧ ꯑꯅꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯨ ꯀꯥꯞꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯝꯃꯤ ꯃꯧ ꯑꯍꯜꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯏꯃꯨꯡꯁꯤꯗ ꯊꯝꯖꯤꯜꯂꯒ ꯃꯌꯥ ꯍꯤꯒꯠꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤꯒꯤꯁꯦ ꯌꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯅꯤꯡꯉꯥꯏ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯅꯗꯕ ꯌꯥꯎꯁꯤꯜꯂꯦꯗ ꯏꯄꯥꯝꯅꯕꯨ ꯃꯝꯅꯁꯨ ꯃꯝꯅ ꯏꯆꯥꯁꯤꯡꯁꯦ ꯄꯨꯔꯒ ꯍꯟꯈ꯭ꯔꯁꯤꯔꯕꯨ ꯈꯪꯗꯦꯅꯦ ꯑꯩ ꯇꯧꯒꯦ ꯅꯨꯄꯤ ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ ꯀꯥꯏ ꯂꯩ ꯄꯤꯔꯛꯑꯣ ꯉꯁꯤꯗꯤ ꯏꯄꯥꯁꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯗꯕꯅꯤ ꯈꯔ ꯊꯤꯅ ꯐꯨꯔꯒ ꯃꯤ ꯃꯆꯥꯗꯣ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯄꯥꯗꯨꯁꯨꯅꯦ ꯄꯨꯜꯂꯒ ꯊꯝꯒꯦꯒ ꯊꯅꯝꯃꯣ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯕꯥꯕꯥ ꯊꯣꯡꯁꯤ ꯌꯥꯝ ꯊꯨꯅ ꯍꯥꯡꯉꯣ ꯂꯩꯍꯥꯎ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯂꯩꯍꯥꯎ ꯅꯕꯨꯡ ꯑꯍꯜꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦ ꯍꯥꯡꯗ꯭ꯔꯤꯕꯣ ꯊꯣꯡꯁꯦ ꯀꯥꯎꯈꯥꯏꯔꯛꯑꯒꯦ ꯍꯥꯡꯒꯦ ꯇꯥꯆꯧ ꯏꯕꯨꯡꯉꯣ ꯅꯪ ꯀꯤꯒꯅꯨꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯅꯤ ꯏꯆꯥ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯗꯕꯒꯤꯅꯤ ꯏꯄꯥ ꯋꯥꯔꯤ ꯁꯥꯒꯦꯗ ꯀꯩꯒꯤꯅꯣ ꯊꯣꯡ ꯍꯥꯡꯕꯗ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯗꯤ ꯅꯪ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯧꯔꯣ ꯑꯗꯨꯒ ꯄꯥꯕꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯁꯤꯅ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯆꯥ ꯅꯃꯧꯁꯤꯡꯁꯤ ꯌꯣꯜꯂꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯏꯄꯥ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗꯦ ꯂꯩꯍꯥꯎꯁꯤꯅꯤ ꯑꯩꯅ ꯐꯨꯗꯣꯏꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯦ ꯃꯁꯤ ꯂꯤꯆꯩꯁꯤꯅ ꯃꯧ ꯑꯍꯜꯅ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ
Macha ahalna lehauda phuriba makhai magi rupi mau ahalda oina narami laigi manaidi tumina noktuna yengli aduga lehauga mapagadi ingangakre ai sanu pasina tawribasibu phagi tawribra karibu tawribuno ai pap ta drene macha ahaluduna khangra ikai khangdabisiri baba nupasi kanano karigi yumse leiribano adunine ipana isada haigina haribase taning di baba hairagano mata nate nupasi kadaidagi lakpano kanano ba ipa haige haridana taning di baba haini khangidana mau ahalna ai ba mukta kanbi o ai sire ho ai sire masa khaina ai khoi base laina warai male karino nupi nangna tawramlibasina kana lakdaga phuramlibuno mating loina pomlibasibo iya sibasu loina sangini abungo abema namasi kamaina tawribuno noi khangdro macha khaina baba uhodi khangdi ima mathuna koilaw lawraga kuchin chile aduga bom lawna turaga lekhre aihoina khanbada laina phuba male moi mapa masa udaba mi amana aingoda koi tan tanaraga phuba male ai kan biyo amukta ai hoi ma ai sire mi ba mengam ta jeda nongan bagadi maudu phamung dagi lengbu otpa ngamdana naheraga leikre mau yai mana amu magi nupada mapaga masanupiga yumdagi tanthokhinaba isau langba haurakle masa yai madu magi nupiga apama thungnaba mapaga masanupiga da lan haurakle laigi manai dudi tumina yengli nokmi tawraga lehauna tayaina khali wakhaldo onare nachalgi wase amuk to loyo phau tabiyo kari nang naraga aina tagado manbro mau yai mana tayai nasanupido machinamna kalido khubang nangda thajilo mapana karino noigi nachilna nauna nasanupishida tawribasibo masi phugide masi mau yai mana hoima ai sire koino nang namu lariduna lehauna mau yai mana miusitine hi kaina noise moi tayai hi na noi semte yengo hoi nanam mana ayo hairaga nang nokpa nang chaisi phuge na ayo mai tayai ayo sire phudo do lepiyo phudo amukta lepiyo mi ai sire haiba nanam mana khambagi tokpirabani na adugo nang kanano nayaki gala noidi gino ha nang naya do thudiura ayo koino ne ai ya ni ke leisina ani nete ahum ne mau yai mana tayai ai nak ta umta law ai nab da si dawre haiba lai karino ngasi dori bisina sumaina umta thokhijibu ngaktani ne ai na mongonda ya thudi ura hairaga ai ya oina teklakpa isanupi phuraga ai nupi oina ayo imaina kappa ba mengamta tajeda mapana ai yumda leiba ibungo sibu kana oiribazana malakpadagi ai mungse mahausaga iman manada bugum tawida laigi manaiduna lehaw pabaga khoi hum ayu kaithil karusi sareng hawu thokpuri yengusi ipalao sareng haiba ibungo hoini baba aina leigadabani lao papa ai sareng amna chaning ngasidi lehaw laoni nangbo mabung ahalna lehaw nang chatpa yaroi nana manari kolik phenggadaba imung oiram loisinggadaba chak thonggadaba maduga amuk kolik phengdaba angang lawgadaba mathang yamna wali maduna nang chatpa yaroi yai mana tasaugi loiraga aikhoi gi suniko ibung ai lehurage baba goina sabiruro mapana karigi isa lehuggadoriba moigi thabakti moina dum tawjasani law ngasidagi isada kanamtana pakhon siba thina tawba sungya yaroi he macha ahalna chakreni phai handhalakisanu yai mana aidi ya hum tekpadagi wangang bada nungsit adum chatlere yam nungaitre wangang base mabung ahal yai magado khoidau sauning lehawi numisidagi su laigi masana lehawbu yamna luna tawbi batana yamna nungsina su koisen sena zai lehawda thina bu hekta wo midu laigi manaina awaba piduna hekta warak lami
ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯏꯒꯤ ꯃꯅꯥꯏꯅ ꯂꯩꯍꯥꯎ ꯃꯄꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯂꯥꯏꯒꯤ ꯃꯅꯥꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯅꯥꯏꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯩꯍꯥꯎ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯕꯁꯤꯕꯨ? ꯏꯆꯥꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦꯅꯦ? ꯍꯧꯖꯤꯛꯇꯤ ꯅꯕꯨꯡ ꯑꯅꯤꯁꯤꯅꯁꯨ ꯅꯅꯝꯃ ꯑꯅꯤꯅꯁꯨ ꯏꯆꯥꯗ ꯊꯤꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯏꯆꯥꯅ ꯀꯔꯤꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯅꯣ? ꯕꯥꯕꯥ, ꯏꯕꯨꯡꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯕꯨꯡꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯕꯥꯕꯥ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯏꯆꯥ ꯂꯩꯍꯥꯎ, ꯏꯕꯨꯡꯉꯣꯁꯤ ꯏꯄꯥꯁꯨ ꯅꯨꯡꯁꯤ, ꯆꯠꯍꯟꯅꯤꯡꯗꯦꯅꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯣꯏꯅꯦ, ꯃꯥꯒꯤꯁꯨ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎ, ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯆꯠꯆꯈꯤꯕꯅ ꯐꯩꯅꯦ꯫ ꯃꯥꯅ ꯆꯠꯈꯤꯕꯗ ꯏꯄꯥ ꯏꯆꯥ ꯊꯋꯥꯏꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯣ ꯃꯥ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯁꯦ ꯍꯧꯒꯠꯂꯨꯁꯦ, ꯅꯕꯨꯡꯗꯨꯅ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯃꯊ꯭ꯋꯥꯏꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯊꯦꯝꯂꯒ ꯍꯦꯟꯅ ꯋꯥꯔꯤꯕꯗꯤ? ꯃꯁꯤꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯅꯔꯤꯕꯗꯣ? ꯏꯕꯨꯡ, ꯅꯪꯅ ꯆꯜꯕꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯂꯥꯏꯒꯤ ꯃꯅꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯦ ꯑꯩ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯆꯗꯨꯅ ꯀꯞꯂꯤ ꯃꯥꯜꯂꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯂꯩꯍꯥꯎ ꯅꯪꯒꯤ ꯃꯇꯧꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯩꯍꯥꯎꯁꯦ ꯄꯨꯗꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤꯁꯨ ꯈꯪꯍꯟꯗꯨꯅ ꯂꯩꯍꯥꯎꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ꯫ ꯂꯥꯏꯅꯤꯡꯊꯧ ꯌꯥꯊꯪꯅꯤ, ꯂꯩꯍꯥꯎ ꯋꯥꯍꯟꯕ ꯌꯥꯗꯦ, ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯍꯥꯎ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯒꯤꯁꯨ ꯌꯥꯊꯪ ꯅꯠꯇꯦꯀꯣ꯫ ꯏꯕꯨꯡ ꯂꯥꯛꯑꯕ ꯃꯥꯜꯂꯦ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯁꯦ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯏꯕꯨꯡꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯏꯕꯨꯡ, ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯩꯗꯤ ꯏꯕꯨꯡ ꯎꯗꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦ꯫ ꯀꯔꯤꯁꯨ ꯆꯠꯇꯦꯗ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨ ꯂꯩꯍꯥꯎ,ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤꯀꯣ, ꯑꯩ ꯏꯄꯥꯗ ꯍꯥꯏꯔꯝꯒꯦ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯏꯄꯥ ꯇꯥꯔꯦ, ꯆꯠꯂꯨꯔꯣ, ꯏꯄꯥ ꯏꯪꯈꯣꯜ ꯁꯨꯔꯝꯒꯦ꯫ ꯏꯄꯥꯒꯤ ꯂꯩꯍꯥꯎ, ꯅꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯆꯠꯂꯨꯔꯣꯅꯦ꯫ ꯂꯥꯛꯑꯣ ꯂꯩꯍꯥꯎ꯫ ꯃꯧ ꯑꯍꯜꯅ ꯀꯔꯥꯏꯗꯅꯣ ꯏꯕꯨꯡꯉꯣꯒ ꯂꯩꯍꯥꯎꯒꯗꯤ? ꯂꯥꯏꯒꯤ ꯃꯆꯥꯅ ꯏꯆꯦ, ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯄꯨꯕꯤꯔꯨꯒꯦ ꯂꯩꯍꯥꯎꯁꯦ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯃ, ꯍꯣꯏ ꯀꯣꯏꯔꯨꯔꯣ꯫ ꯃꯧ ꯌꯥꯏꯃꯅ ꯏꯆꯦ, ꯂꯩꯍꯥꯎꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦꯀꯣ꯫ ꯏꯕꯥꯅꯤ ꯃꯃꯥꯡꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯏꯆꯦ, ꯏꯕꯥꯅꯤꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯅꯝ ꯍꯥꯏꯕꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯏꯄꯨꯔꯣꯏꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯗꯤ ꯋꯥꯔꯛ ꯋꯥꯇꯦꯝꯗꯨꯅ ꯆꯤꯡꯊꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅ ꯍꯦꯟꯅ ꯃꯣꯔꯥ ꯁꯨꯝ ꯆꯨꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯐꯠꯇ꯭ꯔꯤꯅꯤ꯫ ꯍꯣꯏꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯒ ꯄꯥꯕꯒꯁꯦ ꯂꯨꯅ ꯇꯧꯗꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯁꯣꯝꯗ ꯂꯥꯏꯒꯤ ꯃꯅꯥꯏꯅ ꯂꯩꯍꯥꯎꯕꯨ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯇꯣꯡꯍꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯁꯛꯇꯝꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯌꯦꯡꯍꯟꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯑꯍꯥꯟꯕꯗꯗꯤ ꯏꯉꯛꯂꯝꯃꯤ, ꯏꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯂꯥꯏꯒꯤ ꯃꯅꯥꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯐꯝ ꯈꯨꯗꯤꯡꯁꯨ ꯌꯦꯡꯕ ꯐꯪꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯃꯅꯥꯏꯒ ꯂꯩꯍꯥꯎꯒꯁꯨ ꯃꯄꯥꯒꯤ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯅꯥꯏꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯇꯥꯏꯕꯪꯒꯤ ꯃꯤ ꯑꯇꯩꯅ ꯎꯕ ꯐꯪꯗꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯍꯥꯎꯒ ꯃꯄꯥꯒꯗꯨ ꯌꯨꯝ ꯑꯗꯨꯗ ꯊꯝꯕꯤꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫